ꯂꯝꯖꯥꯎ ꯈꯣꯟꯕ ꯃꯥꯂꯪꯅ ꯄꯨꯗꯨꯅ ꯂꯥꯛꯄ ꯄꯥꯎꯊꯥꯡꯒꯨꯝ ꯄꯨꯔꯛꯏ ꯃꯄꯥꯎ ꯅꯨꯡꯁꯤꯕꯒꯤ ꯀꯥꯎꯅꯤꯡꯂꯦ ꯅꯪꯁꯦ ꯊꯃꯣꯏꯅ ꯀꯥꯎꯕꯗꯤ ꯉꯝꯂꯔꯣꯏ ꯃꯄꯣꯛꯁꯤꯃ ꯋꯥꯔꯤꯗꯣ ꯀꯥꯎꯕ ꯉꯝꯂꯣꯏ ꯋꯥꯔꯤꯗꯣ ꯑꯩꯅ ꯀꯥꯎꯕ ꯉꯝꯂꯣꯏ ꯅꯤꯡꯁꯤꯡꯂꯅꯤ ꯅꯪꯕꯨꯗꯤ ꯁꯣꯜꯂꯕꯗꯤꯍꯤ ꯑꯁꯤꯗ ꯊꯋꯥꯏ ꯃꯥꯅ ꯂꯩꯔꯤꯉꯩ ꯅꯪꯕꯨ ꯀꯔꯝꯅ ꯀꯥꯎꯒꯅꯤ ꯋꯥꯔꯤꯗꯣ ꯑꯆꯤꯛꯄ ꯅꯨꯃꯤꯗꯥꯡ ꯑꯗꯨꯒꯤ ꯆꯤꯛꯂꯕ ꯄꯨꯈ꯭ꯔꯤ ꯃꯄꯥꯜꯗꯒꯤ ꯈꯣꯡꯂꯛꯏ ꯍꯪꯉꯣꯏ ꯄꯨꯛꯆꯥꯎꯕꯤꯗꯣ ꯂꯦꯞꯇꯒꯤ ꯊꯣꯔꯛꯂꯒ ꯀꯦꯟꯇꯤꯟ ꯇꯝꯅ ꯂꯥꯛꯄꯅꯤ ꯊꯦꯡꯖꯤꯜꯂꯛꯄꯅ ꯃꯤꯗꯤ ꯌꯥꯝ ꯂꯩꯔꯝꯗꯦ ꯃꯥꯅ ꯐꯝꯂꯤꯕ ꯇꯦꯕꯜ ꯑꯗꯨꯗꯒꯤ ꯈꯔ ꯀꯥꯟꯊꯣꯛꯂꯒ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯈꯣꯏ 2-3 ꯂꯩꯔꯤꯗꯨ ꯃꯉꯥꯏ ꯑꯣꯗꯔ ꯉꯥꯏꯕ ꯑꯣꯏꯅ ꯃꯣꯅꯥ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯌꯦꯡꯂꯝꯕꯅꯤ ꯃꯥꯒꯤꯗꯤ ꯐꯣꯟ ꯑꯃꯈꯛꯇꯅꯤ ꯃꯈꯣꯏ ꯑꯇꯩꯒꯨꯝꯅ ꯐꯣꯟ 2-3 ꯊꯣꯛꯅ ꯄꯥꯏꯗꯦ ꯉꯁꯤꯗꯤ ꯒ꯭ꯔꯨꯞꯇꯨ ꯏꯔꯥꯡ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯕꯣꯏꯅ ꯍꯧꯗꯣꯔꯛꯄ ꯋꯥꯔꯤꯗꯨꯒꯤ ꯃꯈꯥ ꯆꯠꯊꯕ ꯑꯣꯏꯅ ꯑꯇꯩꯁꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯅꯔꯝꯃꯤ ꯅꯨꯄꯥꯁꯤꯡ ꯈꯛꯇꯅꯤ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯏꯊꯣꯛ ꯊꯣꯛꯂꯝꯗꯦ ꯏꯅꯧ ꯅꯧꯕ ꯕꯣꯏꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯄꯗꯣ ꯃꯣꯅꯥ ꯆꯪꯗꯨꯅ ꯌꯦꯡꯂꯨꯏ ꯂꯤꯌꯣ ꯅꯪ ꯄꯨꯡ ꯀꯌꯥꯒꯤ ꯐ꯭ꯂꯥꯏꯠꯅꯣ ꯅꯪꯒꯤ ꯁꯦꯗꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯌꯨꯅꯤꯌꯟꯒꯤ ꯄꯨꯡ ꯂꯦꯞꯀꯦ ꯀꯨꯏꯍꯧꯗꯦ ꯔꯤꯄ꯭ꯂꯥꯏꯗ ꯂꯥꯛꯏ ꯂꯤꯌꯣ ꯑꯌꯨꯛꯅꯤ ꯅꯪꯗꯕ ꯂꯩꯔꯣꯏ ꯂꯣꯏꯅ ꯅꯪꯅꯤ ꯀꯨꯏꯔꯕꯅꯤ ꯅꯝꯕꯔ ꯑꯗꯨꯅ ꯃꯥꯒꯤ ꯐꯣꯟꯒꯤ ꯁꯀ꯭ꯔꯤꯟꯗ ꯆꯣꯡꯊꯣꯛꯈꯤꯗꯕ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯍꯟꯗꯦ ꯀꯔꯝꯅꯕꯨ ꯂꯦꯜꯂꯤꯕ ꯅꯣꯡꯃ ꯐꯥꯗꯣꯛ ꯊꯦꯡꯅꯩ ꯌꯥꯝꯅ ꯇꯥꯡꯅ ꯊꯦꯡꯅꯩ ꯀꯧꯔꯝꯕꯁꯨ ꯌꯥꯎꯏ ꯀꯧꯕꯤꯔꯝꯗꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯍꯌꯦꯡꯗꯤ ꯀꯝꯗꯧꯒꯅꯤ ꯆꯨꯝꯅꯇꯪ ꯊꯦꯡꯅꯕꯗꯤ ꯅꯠꯇꯦ ꯄꯨꯡ ꯈꯔꯗꯤ ꯄꯨꯟꯗꯨꯅ ꯂꯩꯔꯨꯒꯅꯤ ꯍꯌꯦꯡꯁꯨ ꯃꯥꯕꯨ ꯀꯧꯕꯤꯔꯛꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯑꯍꯣꯡꯕ ꯑꯗꯨꯗꯤ ꯊꯥꯖꯈꯤꯗꯦ ꯊꯥꯖꯕ ꯉꯝꯗꯕ ꯑꯗꯨꯅ ꯉꯁꯤꯃꯛꯁꯨ ꯃꯣꯅꯥ ꯃꯇꯝ ꯑꯃꯒꯤ ꯂꯤꯌꯣꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯌꯥꯝꯗ ꯗꯣꯁꯥ ꯆꯥꯐꯝ ꯇꯝꯅ ꯂꯥꯛꯂꯦ ꯂꯥꯏꯖꯗꯤ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯔꯥꯖꯃꯂꯥꯏ ꯑꯃ ꯂꯧꯗꯨꯅ ꯃꯗꯨꯁꯨ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯃꯥꯒꯤ ꯊꯣꯛꯄ ꯄꯩꯗꯨꯅ ꯂꯩꯈ꯭ꯔꯦ ꯔꯣꯕꯔꯇꯣ ꯋꯥꯌꯥꯝ ꯑꯃ ꯉꯥꯡꯕ ꯍꯧꯔꯛꯄꯗꯒꯤ ꯇꯣꯟꯅ ꯄꯨꯊꯣꯛꯂꯒ ꯑꯇꯣꯞꯄ ꯇꯦꯕꯜ ꯑꯃꯗ ꯐꯝꯈ꯭ꯔꯦ ꯂꯤꯟꯗꯥ ꯕꯣꯏ ꯑꯅꯤꯗꯤ ꯁꯪꯁꯥꯔ ꯑꯃꯃꯝꯗ ꯐꯣꯟ ꯃꯦꯠꯅꯔꯤ ꯁꯅꯥꯏꯕꯦꯝꯃꯅ ꯄꯥꯛꯊꯗꯨꯅ ꯔꯥꯖꯃꯂꯥꯏꯗꯨꯗ ꯀꯣꯌꯣꯠ ꯑꯣꯠꯂꯤ ꯃꯥꯒꯤ ꯃꯇꯧꯗꯣ ꯃꯥꯌꯣꯛꯅꯕꯗ ꯐꯝꯂꯤꯕ ꯃꯩꯔꯥꯕꯅ ꯏꯔꯦꯟꯖꯅ ꯌꯦꯡꯂꯤ ꯐꯣꯟ ꯂꯥꯛꯄꯒꯤ ꯃꯄꯥꯟ ꯊꯣꯛꯂꯨꯕꯅꯤ ꯃꯣꯅꯥ ꯃꯥꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯂꯤꯌꯣꯅ ꯃꯄꯥꯟ ꯊꯣꯔꯛꯄꯒ ꯆꯞ ꯆꯥꯅꯩ ꯃꯇꯧꯗꯨꯗ ꯏꯆꯝ ꯆꯝꯅ ꯍꯪꯉꯤ ꯀꯩꯗꯧꯔꯒꯦꯗ ꯂꯤꯌꯣ ꯅꯪ ꯍꯥꯟꯅ ꯆꯠꯂꯗꯣꯏꯔꯣ ꯀꯩꯅꯣꯗ ꯆꯠꯈꯤꯅꯣ ꯁꯅꯥ ꯏꯕꯥꯅꯤꯗꯤ ꯅꯣꯏꯒ ꯂꯥꯛꯃꯤꯟꯅꯕꯅꯤ ꯂꯤꯌꯣ ꯇꯞꯅ ꯅꯣꯛꯏ ꯅꯪ ꯆꯪꯉꯛꯇꯕꯗꯨꯗ ꯌꯦꯡꯕ ꯊꯣꯔꯛꯄꯅꯤ ꯃꯅꯨꯡꯗꯣ ꯌꯥꯝꯁꯨ ꯕꯣꯔꯤꯡ ꯆꯨꯔꯕ ꯋꯥꯍꯩꯗꯨꯗ ꯃꯣꯅꯥ ꯇꯥ ꯍꯪꯉꯤ ꯀꯔꯤ ꯑꯃꯨꯛ ꯇꯧꯍꯧꯔꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯗꯥꯀꯨꯗꯨꯅ ꯑꯩꯈꯣꯏ ꯁꯅꯥꯗ ꯈꯠꯅꯕ ꯑꯃꯨꯛ ꯍꯧꯕꯤꯔꯕ꯭ꯔꯥ ꯂꯤꯌꯣ ꯅꯣꯛꯊꯣꯔꯛꯏ ꯅꯠꯇꯦ ꯅꯪꯁꯤꯗꯤ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯅꯍꯧꯕꯗꯨꯗ ꯕꯣꯔꯤꯡ ꯆꯨꯏꯅ ꯍꯥꯏꯕꯅꯤ ꯃꯣꯅꯥ ꯇꯞꯊꯔꯛꯏ ꯍꯣꯏꯅꯦ ꯑꯩꯗꯤ ꯑꯃꯨꯛ ꯈꯠꯅꯕ ꯍꯧꯔꯕ꯭ꯔꯥ ꯁꯤꯅꯤ ꯃꯥꯅ ꯈꯠꯅꯕ ꯍꯧꯕꯗ ꯑꯩꯈꯣꯏ ꯁꯅꯥꯁꯦ ꯍꯤꯡꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯕꯅꯤ ꯂꯤꯌꯣ ꯈꯣꯡꯀꯥꯞ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯃꯣꯅꯥꯅ ꯂꯦꯞꯂꯤꯕꯗꯨꯗ ꯈꯪꯕ꯭ꯔꯥꯡꯅꯅ ꯂꯦꯞꯁꯤꯜꯂꯛꯏ ꯁꯨꯝ ꯂꯛꯅꯕ ꯑꯣꯏꯔꯝꯅꯤꯗ ꯃꯥꯁꯨ ꯌꯥꯝ ꯐꯠꯇꯕ ꯏꯟꯇꯦꯟꯁꯟ ꯑꯃꯗ ꯇꯧꯕꯁꯨ ꯑꯣꯏꯔꯝꯃꯣꯏ ꯑꯩꯈꯣꯏ ꯅꯨꯄꯥꯁꯦ ꯊꯥꯖꯗꯅ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯕꯅꯤ ꯋꯥꯍꯩꯗꯨꯗ ꯃꯣꯅꯥꯗꯣ ꯄꯩꯈꯠꯂꯛꯏ ꯀꯗꯥꯏꯗꯒꯤ ꯃꯤꯅꯨꯡꯁꯤꯅꯣꯗ ꯑꯩꯗꯤ ꯌꯥꯝꯕꯨꯡꯁꯦ ꯐꯠꯇꯕ ꯌꯥꯝ ꯃꯥꯜꯂꯤ ꯑꯗꯨꯒ ꯃꯤ ꯌꯥꯝ ꯂꯨꯕ ꯅꯨꯄꯥꯗꯧꯅ ꯇꯧꯏ ꯃꯃꯤꯠꯁꯤꯅ ꯁꯅꯥꯗ ꯃꯨꯅ ꯍꯦꯛ ꯌꯦꯡꯂꯗꯅ ꯂꯤꯌꯣ ꯆꯦꯞꯂꯞ ꯌꯦꯡꯂꯛꯏ ꯃꯣꯅꯥꯅ ꯁꯨꯛꯇꯣꯛ ꯁꯨꯛꯆꯤꯟ ꯇꯧꯔꯤꯕꯗꯣ ꯅꯣꯛꯃꯤ ꯌꯦꯡꯂꯝꯂꯒ ꯃꯁꯥꯗ ꯄꯨꯔꯥ ꯂꯩꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯄꯣꯀꯦꯠꯇ ꯑꯗꯨꯝ ꯍꯥꯞꯇꯨꯅꯆꯠꯄ ꯆꯦꯅ ꯌꯣꯝꯁꯤꯟꯕ ꯄꯣꯠꯇꯣ ꯃꯣꯅꯥꯗ ꯐꯠꯄꯤꯔꯛꯏ ꯁꯦ ꯅꯪ ꯉꯥꯛꯇꯅꯤ ꯃꯔꯛꯇ ꯅꯃꯥꯟꯅꯕꯤꯁꯤꯡꯕꯨꯗꯤ ꯌꯥꯎꯕꯅꯤ ꯑꯌꯥꯎꯕꯈꯩ ꯂꯣꯏꯅ ꯆꯥꯝꯊꯣꯛꯄꯅꯤ ꯑꯗꯨꯒ ꯑꯃꯗꯤ ꯑꯩꯅ ꯂꯧꯍꯧꯔꯦ ꯃꯣꯅꯥꯁꯨ ꯀꯔꯤꯅꯣ ꯈꯟꯅ ꯆꯦꯗꯣ ꯍꯥꯡꯗꯣꯛꯂ ꯌꯦꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯇ꯭ꯔꯤꯞ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕꯗ ꯅꯝꯈꯤꯕ ꯃꯥꯒꯤ ꯀꯦꯟꯗꯤꯠ ꯁꯣꯠ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯃꯇꯧꯗꯨꯗ ꯅꯨꯄꯤꯗꯣ ꯏꯉꯛ ꯌꯦꯡꯂꯛꯄꯅꯤ ꯂꯣꯏꯅꯅ ꯑꯃꯗꯤ ꯑꯩꯅ ꯂꯧꯍꯧꯔꯦ ꯍꯥꯏꯈꯤꯕꯗꯣ ꯀꯔꯤꯒꯤ ꯂꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯅꯨꯡꯗꯒꯤ ꯁꯅꯥ ꯏꯕꯦꯝꯃ ꯀꯞꯂꯤ ꯌꯥꯝꯅ ꯁꯥꯎꯅ ꯊꯣꯔꯛꯂꯒ ꯃꯣꯅꯥ ꯂꯤꯌꯣ ꯑꯅꯤꯒꯤ ꯃꯌꯥꯏꯗ ꯈꯨꯠ ꯐꯥꯎꯗꯣꯛꯂꯒ ꯆꯠꯈ꯭ꯔꯦ
ꯃꯣꯅꯥꯒꯤ ꯑꯦꯇꯦꯟꯁꯟꯗꯣ ꯂꯥꯏꯖꯔꯣꯝꯗ ꯈꯨꯗꯛꯇ ꯆꯠꯈꯤꯗꯨꯅ ꯂꯦꯞꯅ ꯂꯦꯞꯅ ꯈꯣꯟꯖꯦꯜ ꯇꯞꯂꯞꯅ ꯂꯥꯎꯏ. ꯁꯅꯥ, ꯀꯥꯏꯗꯅꯣ ꯆꯠꯂꯤꯗꯨꯕꯣ? ꯃꯣꯅꯥꯅ ꯇꯥꯟꯅꯒꯤ ꯍꯦꯛ ꯇꯧꯕꯒ ꯃꯅꯨꯡꯗꯒꯤ ꯃꯩꯔꯥꯕ ꯊꯣꯛꯂꯛꯄꯗꯣ ꯎꯕꯗ ꯂꯤꯌꯣ ꯉꯛꯅ ꯌꯦꯡꯂꯛꯏ. ꯀꯩꯗꯧꯔꯦ ꯅꯪꯗꯤ? ꯐꯨꯔꯤꯠꯇꯨꯅ ꯔꯥꯁꯃꯂꯥꯏ ꯉꯥꯛꯇ. ꯃꯩꯔꯥꯕꯁꯨ ꯔꯥꯁꯃꯂꯥꯏ ꯃꯆꯦꯠ ꯃꯆꯦꯠ ꯅꯞꯂꯤꯕ ꯐꯨꯔꯤꯠꯇꯣ ꯃꯈꯨꯠꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯊꯣꯛꯂꯒ ꯍꯥꯏꯔꯝꯃꯤ. ꯊꯦꯝꯃꯨꯕꯕꯨ ꯔꯥꯁꯃꯂꯥꯏ ꯍꯩꯖꯤꯜꯂꯝꯃꯤꯅꯤ. ꯉꯥꯡꯅ ꯉꯥꯡꯅ ꯈꯣꯡꯊꯥꯡ ꯒꯝ ꯀꯥꯡꯈꯠꯇꯨꯅ ꯃꯥꯡꯗ ꯆꯠꯂꯤꯕ ꯂꯥꯏꯖꯕꯨ ꯇꯥꯟꯅꯈꯤ. ꯂꯤꯌꯣ ꯃꯣꯅꯥ ꯑꯅꯤꯁꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯣꯏꯅ ꯌꯦꯡꯂꯤ. ꯃꯩꯔꯥꯕ ꯄ꯭ꯔꯄꯞ ꯆꯠꯈꯠꯂꯒ ꯂꯥꯏꯖꯒꯤ ꯈꯨꯗꯥꯡ ꯐꯥꯔꯨꯏ. ꯅꯨꯄꯤꯗꯨ ꯈꯨꯠ ꯂꯩꯊꯣꯔꯛꯂꯒ ꯈꯨꯠꯇꯨꯝꯗꯨꯅ ꯃꯩꯔꯥꯕꯗ ꯊꯣꯝꯃꯤ. ꯑꯃꯗꯨꯁꯨ ꯅꯥꯅꯗꯨꯅ ꯐꯠ ꯊꯥꯗꯣꯛꯏ. ꯂꯥꯏꯖ ꯑꯃꯨꯛ ꯆꯠꯄ ꯍꯧꯈ꯭ꯔꯦ. ꯃꯩꯔꯥꯕ ꯑꯃꯨꯛ ꯇꯥꯟꯅꯔꯒ ꯊꯠꯂꯤ. ꯑꯗꯨꯕꯨ ꯂꯥꯏꯖ ꯍꯦꯟꯅ ꯁꯥꯎꯒꯠꯇꯨꯅ ꯃꯩꯔꯥꯕꯕꯨ ꯅꯥꯀꯜ ꯑꯃꯗ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯝꯃꯒ ꯑꯃꯨꯛ ꯍꯟꯅ ꯆꯠꯀꯦ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯀꯣꯔꯅꯔꯗꯒꯤ ꯁ꯭ꯄꯤꯗ ꯀꯂꯞꯅ ꯌꯥꯝꯅ ꯊꯨꯅ ꯍꯥꯏꯖꯤꯜꯂꯛꯄ ꯒꯥꯔꯤ ꯃꯆꯥ ꯑꯗꯨꯒ ꯆꯞ ꯍꯦꯛ ꯆꯥꯅꯈꯤꯗꯨꯅ ꯂꯥꯏꯖ ꯑꯗꯨ ꯒꯥꯔꯤꯗꯨꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ. ꯌꯦꯡꯅ ꯌꯦꯡꯅ ꯑꯣꯏꯈ꯭ꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯨꯝꯍꯩ ꯌꯦꯡꯂꯝꯕ ꯃꯣꯅꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯁꯥꯗꯨ ꯐꯟ ꯆꯣꯡꯈꯠꯂꯤ. ꯋꯥꯈꯜꯗ ꯆꯣꯡꯈꯠꯈꯤꯕ ꯑꯗꯨꯒꯨꯝꯅ ꯉꯁꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛꯀꯨꯝꯅ ꯃꯣꯅꯥ ꯍꯧꯖꯤꯛꯁꯨ ꯐꯝꯂꯝꯕꯗꯒꯤ ꯃꯁꯥꯗꯨ ꯐꯟ ꯆꯣꯡꯈꯠꯂꯤ. ꯇꯥꯟꯖꯥ ꯆꯥꯅ ꯑꯣꯔꯗꯔꯁꯨ ꯄꯨꯔꯛꯂꯦ. ꯋꯥꯈꯜꯗꯨꯅ ꯃꯈꯥ ꯆꯠꯊꯔꯝꯗꯅ ꯆꯥꯅꯕꯗꯨꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ. ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯋꯥꯈꯜꯒꯤ ꯃꯊꯧ ꯂꯦꯞꯂꯕꯁꯨ ꯃꯣꯅꯥꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯃꯁꯤꯃꯗꯤ ꯍꯪꯍꯧꯔꯅꯤ, ꯃꯗꯨꯗꯤ ꯃꯥꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯖꯈꯤꯕ ꯂꯤꯌꯣꯅ ꯀꯔꯤꯒꯤꯗꯃꯛ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯍꯥꯏꯗꯣꯛꯂꯝꯂꯤꯕ? ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯆꯠꯅ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯅꯧꯕ ꯑꯌꯨꯛ ꯑꯃ. ꯃꯩꯔꯥꯕ ꯑꯍꯤꯡ ꯊꯦꯡꯅ ꯇꯨꯝꯕꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅꯇ ꯂꯩ. ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯃꯥꯡꯗ ꯐꯅ ꯀꯨꯏꯅ ꯈꯥꯝꯂꯛꯄꯗꯨꯅ ꯀꯥꯏꯅꯊꯪꯗ ꯌꯥꯏꯐꯕ ꯃꯔꯣꯜ ꯂꯣꯜꯂꯛꯏ ꯂꯦꯞꯇꯣꯞ ꯑꯗꯨꯗ ꯌꯦꯡꯂꯒ. ꯌꯥꯝꯕꯣ, ꯊꯧꯕꯒ ꯃꯔꯤ ꯂꯩꯅꯔꯝꯕ ꯃꯤꯁꯤꯡꯗꯣ ꯍꯣꯇꯦꯜꯁꯤꯗ ꯂꯩꯔꯤ ꯃꯥꯜꯂꯦ. ꯆꯠꯀꯗꯕ ꯆꯠꯂꯨꯔꯒ ꯍꯣꯇꯦꯜꯁꯤꯗ ꯍꯟꯖꯤꯟꯕꯅꯤ. ꯑꯗꯨꯒ ꯔꯨꯝꯁꯤꯒꯤ ꯂꯣꯛꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛ ꯇꯧꯕ ꯌꯥꯅꯤ. ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯦꯃꯦꯔꯥ ꯑꯣꯐꯤꯁꯇꯨꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ. ꯃꯩꯔꯥꯕ ꯃꯃꯤꯠꯇꯣ ꯑꯗꯨꯃꯛ ꯎꯏꯁꯤꯜꯂꯒ ꯍꯥꯏꯔꯛꯏ. ꯎꯄꯥꯏ ꯊꯤꯌꯨ ꯌꯥꯏꯐꯕ. ꯌꯥꯕ ꯌꯥꯝꯅ ꯂꯩꯔꯤ. ꯀꯦꯃꯦꯔꯥ ꯑꯣꯐꯤꯁꯇ ꯐꯝꯂꯤꯕꯁꯤꯡꯗꯣ ꯗ꯭ꯌꯨꯇꯤ ꯆꯦꯟꯖ ꯂꯥꯛꯄꯗ ꯑꯦꯅꯤ ꯃꯤꯟꯁ ꯊꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯣꯏꯅ ꯊꯝꯅꯕ ꯍꯣꯠꯅꯧ. ꯑꯩ ꯏꯊꯧ ꯌꯥꯝꯃꯤ. ꯑꯩꯕꯨ ꯃꯊꯥ ꯌꯥꯝ ꯁꯥꯍꯜꯂꯛꯀꯅꯨ. ꯌꯥꯏꯐꯕ ꯈꯨꯝꯖꯗ꯭ꯔꯦ. ꯃꯩꯔꯥꯕ ꯉꯥꯊꯔꯝꯕ ꯃꯀꯣꯛꯇꯣ ꯇꯞꯅ ꯅꯣꯟꯈꯠꯂꯒ ꯁꯣꯔ ꯑꯃꯨꯛꯇꯪ ꯍꯣꯟꯊꯩ. ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯍꯣꯇꯦꯜꯗꯨꯗ ꯃꯨꯟꯅ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯌꯥꯏꯐꯕꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ. ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯦꯃꯦꯔꯥ ꯑꯣꯐꯤꯁꯇ ꯂꯩꯕꯁꯤꯡꯗꯣ ꯃꯤ ꯊꯥꯖꯤꯜꯂꯒ ꯗꯤꯁꯇ꯭ꯔꯦꯛ ꯇꯧꯅꯕ ꯍꯣꯠꯅꯧ. ꯑꯍꯦꯟꯕ ꯈꯨꯠ ꯊꯥꯕꯒꯤ ꯃꯑꯣꯡꯗꯤ ꯇꯧꯔꯨꯅꯨ. ꯃꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯒꯅ ꯃꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯦꯃꯦꯔꯥ ꯍꯦꯛ ꯇꯧꯕ ꯇꯥꯕꯅꯤ. ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯉꯁꯤꯃꯛ ꯔꯨꯝꯁꯤꯡꯗो ꯕꯛ ꯇꯧ. ꯌꯥꯏꯐꯕ, ꯑꯩ ꯃꯣꯏꯒꯤ ꯃꯨꯚꯃꯦꯟ ꯈꯨꯗꯤꯡ ꯈꯪꯕ ꯄꯥꯝꯃꯤ. ꯍꯣꯏ ꯌꯥꯝꯕꯣ, ꯑꯩꯈꯣꯏ ꯂꯥꯏꯕꯛ ꯌꯦꯡꯖꯔꯒꯦ. ꯃꯩꯔꯥꯕ ꯃꯀꯣꯛꯇꯣ ꯑꯃꯨꯛꯇꯪ ꯐꯠ ꯅꯣꯝꯃꯤ. ꯂꯤꯠꯂꯤꯕ ꯑꯃꯨꯕ ꯀꯣꯠꯀꯤ ꯈꯨꯗꯥꯡ ꯑꯗꯣ ꯐꯠ ꯍꯥꯏꯒꯠꯂꯒ ꯄꯨꯡ ꯌꯦꯡꯉꯤ. ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔꯗꯨꯗ ꯑꯣꯟꯁꯤꯜꯂꯤ. ꯆꯩꯊꯥꯕ, ꯏꯌꯥꯔꯄꯣꯔꯠ ꯆꯠꯁꯤ. ꯌꯥꯏꯐꯕꯁꯨ ꯅꯤꯡꯁꯤꯡꯂꯛꯏ. ꯃꯈꯣꯏ ꯂꯤꯌꯣꯕꯨ ꯂꯧꯔꯨꯒꯗꯕꯅꯤ. ꯄꯨꯡꯗꯨ ꯈꯔꯗꯤ ꯋꯥꯠꯂꯤ. ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯍꯦꯛ ꯉꯟꯅ ꯆꯠꯇꯨꯅ ꯂꯤꯌꯣꯕꯨ ꯃꯥꯅ ꯉꯥꯏꯔꯨꯏ. ꯌꯥꯊꯪꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯊꯥꯕꯅ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯩꯔꯥꯕ ꯅꯥꯀꯜꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ. ꯀꯟꯅ ꯂꯥꯎꯕ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯊꯣꯛꯅꯤ. ꯀꯔꯤ ꯑꯉꯥꯡꯅꯣꯅꯦ ꯃꯁꯤꯕꯣ? ꯍꯩ, ꯅꯪ ꯅꯃꯥ ꯅꯄꯥ ꯂꯩꯇꯕ꯭ꯔꯥ? ꯃꯤꯒꯤ ꯄꯣꯠ ꯂꯧꯔꯒ ꯀꯅꯥꯅ ꯄꯩꯁꯥ ꯄꯤꯗꯅ ꯆꯦꯜꯂꯣ ꯍꯥꯏ? ꯖꯥꯠ ꯑꯃꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗꯤ. ꯈꯣꯟꯐꯝꯗꯨ ꯃꯩꯔꯥꯕ ꯇꯥꯏ. ꯍꯟꯗꯨꯅ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ. ꯑꯗꯨꯒ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ. ꯉꯥꯏꯈꯣ ꯆꯩꯊꯥꯕ, ꯁ꯭ꯇꯥꯔꯠ ꯃꯨꯊꯠꯂꯣ. ꯆꯩꯊꯥꯕꯁꯨ ꯁ꯭ꯇꯥꯔꯠ ꯃꯨꯊꯠꯂꯤ. ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯩꯔꯥꯕꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ. ꯂꯨꯛꯊꯗꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡꯗꯨꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯄꯣꯠ ꯌꯣꯟꯕ ꯅꯨꯄꯥꯗꯨꯒꯤ ꯃꯥꯡꯗ ꯆꯞ ꯂꯦꯞꯇꯨꯅ ꯍꯪꯉꯤ. ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯇꯥꯃꯣ? ꯅꯃꯥ ꯅꯄꯥ ꯍꯥꯏꯕ ꯑꯃ ꯇꯥꯍꯧꯕ. ꯌꯥꯝ ꯈꯪꯕꯒꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯨꯗ ꯅꯨꯄꯥꯗꯣ ꯁꯥꯎꯔꯪ ꯍꯥꯏꯔꯛꯏ. ꯀꯅꯥꯅꯣ ꯅꯪ? ꯑꯉꯥꯡꯁꯤꯒꯤ ꯃꯄꯥꯔꯥ? ꯏꯕꯨꯡꯉꯣ, ꯅꯆꯥꯁꯦ ꯅꯧꯅꯦ. ꯑꯩꯒꯤ ꯌꯣꯜꯂꯤꯕ ꯁꯝꯐꯥꯕꯤꯁꯤ ꯍꯨꯔꯥꯟꯒꯦ ꯇꯧꯔꯝꯃꯤꯅꯦ ꯅꯆꯥꯁꯤꯅ. ꯃꯩꯔꯥꯕ ꯀꯩꯅꯣꯃ ꯈꯨꯝꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯂꯨꯛꯊꯗꯨꯅ ꯂꯦꯞꯂꯝꯕ ꯑꯉꯥꯡ ꯑꯗꯣ ꯄꯦꯔꯤ ꯈꯨꯝꯂꯛꯏ. ꯍꯨꯔꯥꯟꯕꯁꯨ ꯅꯠꯇꯗꯨꯕꯨ ꯇꯣꯃꯦꯇꯣ ꯑꯃ ꯄꯤꯔꯤꯗꯨꯕꯨ. ꯃꯩꯔꯥꯕ ꯈꯪꯌꯤꯡ ꯌꯦꯡꯊꯔꯛꯏ. ꯑꯉꯥꯡꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯃꯥꯅꯤ, ꯅꯍꯥꯟ ꯕꯣꯏꯒꯤꯗ ꯂꯩꯍꯧꯕ ꯑꯉꯥꯡꯗꯨꯅꯤ.
ꯃꯥꯅ ꯊꯣꯏꯕꯤꯗ ꯌꯦꯡꯂꯤꯉꯩ ꯄꯣꯠ ꯌꯣꯟꯕ ꯅꯨꯄꯥꯗꯨꯅ ꯆꯩꯔꯛꯏ꯫ ꯃꯆꯤꯟꯁꯤ ꯌꯥꯝ ꯍꯩꯅꯦ ꯃꯁꯦ, ꯁꯝꯐꯥꯕꯤ ꯑꯇꯥꯡꯕ ꯑꯃ ꯂꯧꯔꯒ ꯃꯁꯤꯅ ꯀꯔꯤ ꯇꯧꯗꯣꯔꯤꯕ? ꯁꯤꯁꯨ ꯃꯤꯉꯣꯟꯗꯒꯤ ꯍꯨꯔꯥꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨ ꯑꯉꯥꯡ ꯑꯣꯏꯅ ꯍꯨꯔꯥꯟꯕ ꯍꯩꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯄꯥ ꯃꯃꯥꯁꯤꯡꯁꯤꯁꯨ ꯑꯉꯥꯡ ꯃꯆꯥꯁꯤꯗ ꯃꯤꯒꯤ ꯄꯣꯠ ꯍꯨꯔꯥꯜꯂꯨ ꯍꯥꯏꯗꯅ ꯇꯝꯕꯤꯔꯤꯕ꯭ꯔꯥ ꯀꯩꯅꯣ? ꯊꯣꯏꯕꯤꯗ ꯌꯦꯡꯂꯝꯕ ꯃꯃꯤꯠꯇ ꯍꯥꯏꯒꯠꯇꯨꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯉꯤ ꯃꯩꯔꯥꯕ꯫ ꯆꯨꯝꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯅꯠꯇꯦ, ꯌꯦꯡꯂꯒ ꯇꯛꯍꯥꯠꯈꯤꯗꯧꯕ ꯃꯥꯟꯕ ꯃꯤꯠꯌꯦꯡꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯃꯥꯅꯄꯥ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨꯗ ꯆꯩꯔꯤꯕꯗꯣ ꯌꯥꯏꯐꯕꯁꯨ ꯇꯥꯏ꯫ ꯃꯩꯔꯥꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕ ꯋꯥꯍꯩꯅꯤ ꯈꯪꯕ ꯑꯃꯗꯤ ꯄ꯭ꯔꯕꯞ ꯆꯦꯟꯊꯣꯔꯛꯂꯒ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯃꯥ ꯈꯪꯉꯤ ꯀꯔꯤꯒꯨꯝꯕ ꯃꯩꯔꯥꯕꯒ ꯋꯥꯔꯤ ꯁꯥꯟꯅꯍꯜꯂꯕꯗꯤ ꯅꯨꯄꯥꯗꯨ ꯉꯁꯤ ꯍꯤꯡꯂꯔꯣꯏ꯫ ꯌꯥꯏꯐꯕꯅ ꯋꯥꯂꯦꯠꯇꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯒ ꯅꯨꯄꯥꯗꯨꯒꯤ ꯃꯆꯤꯟ ꯃꯦꯟꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯊꯣꯏꯕꯤꯗꯣ ꯃꯈꯨꯠꯇ ꯆꯦꯠꯅ ꯄꯥꯏꯔꯤꯕ ꯁꯝꯐꯥꯕꯤ ꯑꯗꯣ ꯍꯥꯟꯅꯒꯨꯝ ꯏꯔꯦꯟꯖꯅ ꯊꯝꯂꯝꯂꯒ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯏꯄꯤꯛ ꯍꯦꯛ ꯄꯤꯛꯂꯗꯅ ꯀꯥꯐꯩ ꯆꯠꯈꯤꯕꯗꯣ ꯃꯩꯔꯥꯕ ꯎꯁꯤꯜꯂꯣꯏꯒꯦ ꯉꯝꯗꯦ꯫ ꯅꯥꯛ ꯌꯦꯠ ꯌꯦꯡꯂꯨꯕꯗꯁꯨ ꯀꯅꯥꯁꯨ ꯌꯥꯎꯕ ꯎꯗꯦ꯫ ꯃꯇꯧꯗꯨꯗ ꯃꯁꯥ ꯐꯥꯎꯕ ꯈꯪꯍꯧꯗ ꯃꯈꯣꯡꯗꯨ ꯇꯞꯅ ꯊꯥꯡꯂꯒ ꯊꯣꯏꯕꯤꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯦ꯫ ꯃꯤ ꯈꯔ ꯆꯤꯟꯕ ꯖꯒꯥꯗꯣ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯊꯣꯏꯕꯤ ꯆꯞ ꯂꯦꯞꯂꯒ ꯂꯩꯊꯣꯔꯛꯏ꯫ ꯃꯩꯔꯥꯕꯁꯨ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯑꯉꯥꯡꯗꯣ ꯃꯉꯣꯟꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩꯔꯥꯕꯒꯤ ꯃꯈꯨꯠꯇ ꯃꯈꯨꯠ ꯃꯆꯥꯗꯣ ꯁꯠ ꯁꯝꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯀꯤꯔꯨꯞ ꯌꯦꯡꯈꯠꯇꯨꯅ ꯍꯥꯏꯔꯛꯏ, ꯄꯨꯄꯨ ꯆꯥꯎꯕ ꯊꯤꯕ ꯐꯪꯗ꯭ꯔꯦ, ꯄꯥꯄꯣꯏꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯨ꯫ ꯃꯩꯔꯥꯕ ꯑꯀꯣꯏꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯈꯨꯝꯃꯤ, ꯑꯉꯥꯡꯅ ꯀꯣꯏꯆꯠ ꯆꯠꯂꯤ ꯀꯔꯤꯒꯤꯅꯣ? ꯁꯝꯐꯥꯕꯤ ꯄꯥꯝꯂꯗꯤ ꯑꯍꯜꯗ ꯍꯥꯏꯔꯒ ꯂꯩꯍꯟꯕ ꯌꯥꯗꯕ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯃꯤꯒꯤ ꯃꯄꯣꯠ ꯂꯣꯟꯅ ꯂꯧꯔꯤꯗꯦ? ꯊꯣꯏꯕꯤꯗꯣ ꯂꯥꯞꯊꯣꯛꯇꯦ, ꯃꯤꯉꯣꯟꯗ ꯍꯦꯛꯇ ꯅꯞꯀꯟꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯕꯣꯏꯒ ꯈꯪꯅꯕ ꯃꯤꯅꯤ ꯈꯪꯈꯤꯕꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯖꯔꯕꯁꯨ ꯋꯥꯍꯩꯗꯣ ꯒ꯭ꯌꯥꯟ ꯇꯥꯕꯅ ꯄꯦꯔꯤ ꯈꯨꯝꯂꯛꯏ, ꯑꯩꯒꯤ ꯁꯝꯐꯥꯕꯤꯁꯨ ꯅꯠꯇꯦ, ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯂꯩꯕꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯣꯟꯅ ꯂꯧꯕ ꯅꯠꯇꯦ, ꯄꯨꯄꯨ ꯆꯥꯎꯕꯗꯒꯤ ꯇꯣꯃꯦꯇꯣ ꯂꯧꯔꯛꯄꯗꯣ ꯄꯤꯔꯝꯕꯅꯤ꯫ ꯃꯩꯔꯥꯕ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ ꯑꯉꯥꯡꯅꯤ ꯄꯩꯁꯥ ꯄꯤꯔꯒ ꯄꯣꯠ ꯂꯩꯕꯒꯤ ꯆꯠꯅꯕꯤ ꯈꯪꯂꯝꯗꯕꯁꯨ ꯌꯥꯏ ꯈꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗꯒꯤ ꯀꯔꯤꯅꯣꯃ ꯂꯧꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯍꯨꯠ ꯁꯤꯟꯅꯩ ꯍꯥꯏꯕ ꯑꯃꯗꯤ ꯈꯪꯂꯤꯕꯗꯣ ꯃꯗꯨ ꯎꯕꯗ ꯅꯨꯡꯁꯤꯕ ꯄꯣꯛꯏ꯫ ꯋꯥꯈꯜ ꯈꯔ ꯈꯜꯂꯝꯂꯒ ꯀꯣꯟꯅ ꯊꯪꯗ ꯃꯩꯔꯥꯕ ꯈꯨꯅꯤꯡ ꯀꯥꯡꯂꯞ ꯅꯤꯡꯒꯥꯡ ꯐꯝꯊꯔꯛꯂꯒ ꯍꯥꯏꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯣ ꯏꯇꯞ ꯇꯞꯊꯅ, ꯀꯔꯤ ꯃꯤꯡ ꯀꯧꯏ? ꯄꯦꯔꯤ ꯑꯗꯨꯃꯛ ꯈꯨꯝꯃꯛꯏ, ꯊꯣꯏꯕꯤ ꯀꯧꯏ, ꯃꯃꯥꯅ ꯊꯣꯟꯕꯤꯕ꯫ ꯌꯨꯝꯗꯤ ꯀꯥꯏꯗꯒꯤꯅꯣ? ꯃꯤꯅ ꯌꯨꯝ ꯍꯪꯉꯛꯄꯗ ꯃꯃꯥꯅ ꯍꯥꯏꯒꯅꯨ ꯍꯥꯏ꯫ ꯃꯩꯔꯥꯕ ꯆꯞ ꯂꯦꯞꯄꯤ꯫ ꯋꯥꯈꯜꯗꯗꯤ ꯃꯃꯥꯗꯨ ꯁꯣꯅꯣ ꯆꯨꯕꯤꯔ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯇꯞꯅ ꯈꯧꯗꯦꯝꯂꯝꯂꯒ ꯋꯥꯍꯪ ꯃꯈꯥ ꯆꯠꯊꯩ, ꯀꯩꯊꯦꯜꯗꯅ ꯀꯅꯥꯒ ꯂꯥꯛꯏꯕ? ꯑꯩꯈꯣꯏꯗ ꯂꯩꯕ ꯄꯨꯄꯨꯒ꯫ ꯃꯃꯥ ꯇꯨꯝꯍꯧꯏ꯫ ꯃꯃꯥꯗꯤ ꯇꯨꯝꯃꯁꯨ ꯑꯩ ꯍꯧꯒꯠꯂꯗꯤ ꯍꯦꯛꯇ ꯍꯧꯒꯠꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯨꯄꯨꯒꯤ ꯃꯇꯨꯡ ꯏꯟꯕꯅꯤ, ꯑꯩꯈꯣꯏ ꯃꯃꯥ ꯇꯨꯝꯅꯕ꯫ ꯃꯃꯥ ꯌꯥꯝ ꯅꯤꯡꯕ ꯃꯥꯟꯕ ꯑꯉꯥꯡꯗꯨꯒꯤ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕ ꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗꯣ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯅꯣꯛꯏ꯫ ꯃꯃꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯕ꯭ꯔꯥ? ꯊꯣꯏꯕꯤ ꯃꯀꯣꯛ ꯃꯆꯥꯗꯣ ꯊꯣꯛ ꯅꯣꯝꯃꯤ, ꯅꯨꯡꯁꯤ, ꯃꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩꯈꯣꯏ ꯃꯃꯥꯗꯤ ꯌꯥꯝ ꯐꯩ, ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯃꯥ ꯈꯛ ꯅꯨꯡꯁꯤ, ꯁꯦꯀꯦꯟꯗ ꯑꯩꯈꯣꯏ ꯄꯨꯄꯨ꯫ ꯃꯄꯥꯒꯤ ꯋꯥ ꯏꯄꯟ ꯄꯟꯗꯨꯕꯗꯨꯗ ꯃꯩꯔꯥꯕꯁꯨ ꯋꯥꯔꯤꯗꯣ ꯁꯝꯊꯕ ꯑꯣꯏꯅ ꯋꯥ ꯍꯪꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯩꯍꯧꯕ ꯌꯥꯏꯐꯕꯗꯣ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ, ꯌꯥꯝꯕꯣ, ꯗꯥ ꯂꯤꯑꯣ ꯂꯦꯟꯗꯤꯡ ꯇꯧꯔꯦ ꯍꯥꯏ꯫ ꯃꯩꯔꯥꯕ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛ ꯅꯣꯝꯃꯤ꯫ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯊꯩꯗꯣꯛꯂꯒ ꯆꯠꯈꯤꯕꯒꯤ ꯃꯍꯨꯠꯇ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯣ ꯇꯞꯅ ꯁꯝꯂꯛꯏ꯫ ꯑꯉꯥꯡꯗꯣ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕꯅ ꯏꯪꯅ ꯅꯣꯛꯇꯨꯅ ꯍꯥꯏ, ꯃꯃꯥꯗ ꯁꯝꯐꯥꯕꯤ ꯄꯤꯅꯤ ꯍꯥꯏꯗꯥꯏ? ꯊꯣꯏꯕꯤ ꯃꯀꯣꯛꯇꯣ ꯊꯣꯛ ꯑꯃꯨꯛ ꯅꯣꯝꯃꯤ꯫ ꯃꯩꯔꯥꯕ ꯅꯥꯛ ꯌꯦꯠ ꯂꯩꯗꯨꯅ ꯉꯥꯏꯍꯥꯛ ꯎꯔꯨ ꯂꯩꯗꯨꯅ ꯌꯦꯡꯂꯤ꯫ ꯎꯔꯦ ꯈꯖꯤꯛꯇꯪ ꯑꯃꯨꯛ ꯆꯠꯊꯣꯛꯂꯒ ꯅꯨꯄꯤꯁꯤꯡꯒꯤ ꯑꯀꯦ ꯑꯃꯧꯒꯤ ꯄꯣꯠ ꯌꯣꯜꯂꯤꯕ ꯅꯨꯄꯥꯗꯣ ꯋꯥꯗꯤ ꯉꯥꯡꯗꯅ ꯃꯩꯔꯥꯕ ꯊꯣꯏꯕꯤꯕꯨ ꯈꯨꯠ ꯁꯝꯂꯒ ꯃꯐꯝꯗꯨ ꯇꯝꯅ ꯄꯨꯔꯛꯏ꯫ ꯊꯣꯏꯕꯤꯕꯨ ꯃꯥꯅ ꯄꯝꯈꯠꯇꯨꯅ ꯁꯝꯐꯥꯕꯤ ꯑꯃ ꯈꯜꯍꯜꯂꯤ꯫ ꯑꯉꯥꯡꯗꯨꯒꯤ ꯇꯦꯁ ꯑꯗꯨ ꯎꯕꯗ ꯃꯩꯔꯥꯕ ꯍꯧꯈꯤꯕ ꯋꯥꯔꯤꯒꯤ ꯃꯤꯀꯨꯞ ꯈꯔ ꯅꯤꯡꯁꯤꯡꯂꯛꯀꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯝꯗꯨꯅ ꯋꯥꯈꯜꯗꯣ ꯊꯩꯗꯣꯛꯏ꯫ ꯕꯇꯔꯐ꯭ꯂꯥꯏꯒꯤ ꯃꯑꯣꯡꯗ ꯁꯥꯡꯅ ꯀꯤꯁꯤ ꯇꯥꯕ ꯄꯤꯛꯇꯛꯄ ꯁꯝꯐꯥꯕꯤ ꯑꯃ ꯇꯥꯞ ꯄꯥꯏꯈꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯗꯣ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ, ꯄꯤꯡ, ꯑꯩꯈꯣꯏ ꯃꯃꯥꯒꯤ ꯐꯦꯚꯔꯦꯠ ꯀꯂꯔ꯫ ꯃꯩꯔꯥꯕ ꯊꯣꯏꯕꯤꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯝꯂꯒ ꯑꯉꯥꯡ ꯑꯗꯣ ꯃꯈꯥꯗ ꯊꯝꯈ꯭ꯔꯦ꯫
ꯋꯥꯗꯤ ꯉꯥꯡꯗ ꯄꯩꯁꯥ ꯂꯧꯊꯣꯛꯂꯒ ꯅꯨꯄꯥꯗꯨꯗ ꯄꯤꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯑꯁꯣꯏꯕ ꯍꯜꯂꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯩꯔꯥꯕꯨ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯝꯂꯒ ꯃꯊꯧꯗꯣ ꯂꯣꯏꯁꯤꯜꯂꯒ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯩꯔꯥꯕꯨ ꯏꯉꯛ-ꯉꯛꯅ ꯌꯦꯡꯉꯤ꯫ ꯃꯇꯧꯗꯣ ꯈꯪꯂꯕ ꯌꯥꯏꯐꯕꯅ ꯍꯥꯏꯔꯛꯏ, ꯂꯥꯛꯃꯤꯟꯅꯕ ꯃꯤ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯍꯜ ꯑꯃ ꯎꯕꯗ ꯆꯦꯟꯈ꯭ꯔꯦ꯫ ꯌꯥꯃꯨꯡꯗ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯝꯕꯗꯣ ꯌꯥꯃꯨꯡ ꯇꯥꯕꯤꯍꯧꯗ꯭ꯔ ꯃꯥꯜꯂꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯅ ꯆꯦꯟꯈꯤꯕ ꯃꯥꯏꯀꯩꯗꯨꯗ ꯌꯦꯡꯉꯤ ꯌꯥꯏꯐꯕ꯫ ꯃꯩꯔꯥꯕꯨꯁꯨ ꯌꯦꯡꯂꯨꯕꯅꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯄꯥꯈꯠꯂꯨꯕꯒꯤ ꯍꯟꯊꯔꯛꯄ ꯁꯣꯔꯒ ꯂꯣꯏꯅꯅ ꯊꯣꯏꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯉꯥꯡꯂꯤꯕꯗꯣ ꯎꯔꯛꯏ꯫ ꯉꯥꯏꯍꯥꯛꯇꯃꯛ ꯌꯦꯡꯂꯝꯂꯒ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯍꯧꯕ ꯑꯗꯣꯝꯗ ꯃꯈꯣꯡꯗꯨ ꯒꯝ-ꯒꯝ ꯊꯥꯡꯈ꯭ꯔꯦ꯫ ꯀꯣꯔꯧ ꯃꯅꯤꯜ ꯅꯦꯝꯊꯈꯤ꯫ ꯆꯦꯛꯂꯥ ꯁꯪꯒꯨ ꯍꯟꯅꯔꯛꯏ꯫ ꯎꯊꯛꯇ ꯃꯍꯨꯝ ꯁꯥꯕ ꯂꯝꯒꯤ ꯀꯣꯀꯤꯜ ꯃꯆꯥꯅ ꯎꯆꯦꯛ ꯃꯃꯥ ꯍꯜꯂꯛꯄ ꯎꯔꯒ ꯈꯣꯡꯕ ꯍꯩꯒꯨꯝ ꯍꯩꯇꯒꯨꯝ ꯃꯃꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯦꯖꯔꯤ꯫ ꯈꯨꯡꯒꯪꯒꯤ ꯃꯆꯤ ꯈꯨꯗꯤꯡꯗ ꯈ꯭ꯋꯥꯡꯗ ꯁꯅꯥꯕꯨꯟ ꯌꯦꯞꯇꯨꯅ ꯂꯩꯁꯥꯕꯤ ꯄꯔꯦꯡ ꯄꯔꯦꯡ ꯏꯁꯤꯡ ꯁꯣꯛꯄ ꯀꯥꯔꯛꯏ꯫ ꯊꯕꯛ ꯐꯕꯤ ꯌꯨꯝꯒꯤ ꯃꯧ ꯁꯨꯃꯥꯡ ꯃꯀꯣꯏ ꯑꯗꯨꯗ ꯊꯨꯝꯅ ꯋꯥꯏ ꯇꯩꯗꯨꯅ ꯊꯥꯎꯃꯩ ꯃꯩꯔꯥ ꯊꯥꯟꯗꯨꯅ ꯌꯥꯆꯪꯕꯕꯨ ꯑꯣꯛꯂꯤ꯫ ꯁꯪꯁꯥꯔꯒꯤ ꯆꯤꯗꯥꯏ ꯈꯨꯗꯤꯡ ꯋꯥꯔꯤꯗꯤ ꯑꯃꯃꯝ ꯈꯛꯇꯅꯤ꯫ ꯁꯛꯇꯝ ꯈꯨꯗꯤꯡꯃꯛ ꯇꯣꯉꯥꯜꯂꯤ꯫ ꯃꯥꯟꯅꯔꯤꯕ ꯍꯥꯏꯕꯕꯨ ꯈꯨꯗꯤꯡꯃꯛ ꯇꯥꯏꯕꯪ ꯀꯨꯝꯍꯩꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅ ꯂꯣꯏꯅꯅ ꯍꯥꯏꯅꯈꯤꯕ ꯄꯨꯡꯐꯝ ꯌꯧꯔꯗꯨꯅ ꯃꯊꯪ ꯌꯧꯁꯤꯟꯅꯔꯛꯂꯦ꯫ ꯉꯁꯤꯗꯤ ꯀꯦꯐꯦꯗ ꯑꯇꯣꯞꯄ ꯀꯁꯇꯃꯔ ꯆꯪꯗꯅꯕ ꯀ꯭ꯂꯣꯖ ꯊꯥꯖꯤꯜꯂꯒ ꯊꯝꯃꯤ꯫ ꯆꯥꯅ ꯊꯛꯅꯕ ꯁꯤꯜ ꯂꯥꯡꯂꯤꯕꯗꯣ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄ ꯇꯣꯟ ꯑꯃꯗꯤ ꯃꯣꯅꯥꯁꯨ ꯆꯪꯁꯤꯜꯂꯒ ꯌꯥꯎꯏ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯏ ꯄꯥꯎ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯐꯥꯎꯅꯗꯦ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯥꯏꯅꯗꯦ꯫ ꯀꯔꯝ ꯍꯤꯡꯂꯤ ꯍꯥꯏꯅꯗꯦ꯫ ꯑꯗꯨꯃꯛꯄꯨ ꯉꯁꯤ ꯎꯅꯕꯁꯤꯗ ꯏꯆꯝ ꯆꯝꯕ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯅꯩ꯫ ꯅꯨꯄꯤ ꯑꯅꯤꯗꯨꯒ ꯂꯣꯏꯅꯅ ꯕꯣꯏ ꯄ꯭ꯂꯦꯠ ꯑꯃꯗꯤ ꯆꯪꯒꯗꯕꯁꯤꯡ ꯑꯗꯣ ꯁꯦꯝ ꯁꯥꯔꯝꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯔꯣꯕꯔꯠꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯒ꯭ꯂꯥꯁ ꯉꯥꯛꯇ ꯈꯥꯕ ꯑꯣꯏꯕꯅ ꯏꯉꯥꯟ ꯉꯥꯟꯅ ꯎꯏ꯫ ꯅꯥꯀꯣꯡꯗ ꯐꯣꯟ ꯅꯞꯂꯒ ꯆꯪꯉꯛꯂꯤꯕꯗꯣ ꯃꯥꯒꯤ ꯒꯥꯔꯗ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯀꯦꯐꯦꯒꯤ ꯒꯦꯠ ꯑꯗꯨꯗ ꯅꯣꯡꯃꯩ ꯑꯁꯥꯡꯕ ꯄꯥꯏꯕ ꯈꯔ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯔꯣꯕꯔꯠꯇꯨ ꯍꯦꯛ ꯆꯪꯉꯛꯄꯒ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ꯫ ꯕꯣꯏ ꯇꯧꯔꯝꯕ ꯃꯊꯧꯗꯣ ꯆꯞ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ, ꯔꯤꯌꯨꯅꯤꯌꯟ ꯂꯥꯛꯎ ꯍꯥꯏꯕꯅꯤ, ꯑꯩꯒꯤ ꯁꯣꯔꯥꯠ ꯂꯥꯛꯎ ꯍꯥꯏꯕ ꯅꯠꯇꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯛꯏꯕ ꯐꯦꯁꯟꯗꯨꯅ? ꯔꯣꯕꯔꯠ ꯃꯁꯥꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯊꯔꯝꯂꯒ ꯈꯨꯝꯃꯤ, ꯋꯥꯛ ꯃꯤꯅꯤꯁꯇꯔꯒꯤ ꯃꯃꯥꯗꯣ ꯅꯍꯥꯟ ꯁꯤꯔꯦ꯫ ꯁꯣꯔꯥꯠꯀꯤ ꯄꯣꯠꯌꯦꯡ ꯄꯤꯔꯨꯕꯅꯤ꯫ ꯁꯨꯃꯥꯏꯅ ꯆꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯁꯦꯠꯄꯅꯤ꯫ ꯅꯪꯒꯤ ꯔꯤꯌꯨꯅꯤꯌꯟꯁꯤꯕꯨ ꯗ꯭ꯔꯦꯁ ꯀꯣꯗꯀ ꯂꯩꯕ꯭ꯔꯣ? ꯂꯩꯖꯗꯦ꯫ ꯃꯟꯇ꯭ꯔꯤ ꯁꯥꯍꯦꯕ ꯑꯣꯏꯅ ꯇꯧꯔꯛꯄꯕꯨ ꯌꯦꯡꯅꯤꯡꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯦꯡꯖꯕ ꯇꯥꯕꯅꯤ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ? ꯃꯅꯤꯄꯨꯔꯗ ꯄꯣꯛꯂꯨꯕꯅꯤ꯫ ꯈꯥꯡꯕ ꯈꯔ ꯀꯟꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯕ ꯅꯠꯇꯦꯗꯣ꯫ ꯔꯣꯕꯔꯠꯇꯤ ꯆꯪꯁꯤꯜꯂꯒ ꯐꯝꯈ꯭ꯔꯕꯅꯤ꯫ ꯕꯣꯏꯒ ꯑꯣꯟꯁꯤꯟꯅꯔꯝꯕꯗꯣ ꯇꯣꯛꯂꯒ ꯐꯤ ꯑꯀꯪꯕ ꯑꯃ ꯄꯥꯏꯔꯒ ꯄ꯭ꯂꯦꯠ ꯇꯩꯊꯣꯛꯂꯤꯕ ꯇꯣꯟꯗ ꯐꯠ ꯑꯣꯟꯁꯤꯜꯂꯤ꯫ ꯇꯣꯟ, ꯀꯌꯥꯝ ꯀꯨꯏꯔꯦ ꯂꯥꯛꯄ? ꯇꯣꯟ ꯌꯦꯡꯂꯛꯇꯦ꯫ ꯃꯊꯧꯗꯣ ꯇꯧꯅ ꯈꯨꯝꯃꯤ, ꯀꯨꯏꯔꯦ, ꯉꯔꯥꯡꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯔꯣꯕꯔꯠ ꯌꯥ ꯀꯨꯝꯃꯤ꯫ ꯀꯥꯏꯅꯔꯤ ꯍꯥꯏꯔꯕꯁꯨ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯣ ꯏꯍꯣꯡ ꯍꯣꯡꯗꯕꯗꯨ ꯎꯕꯗ ꯃꯣꯅꯥ ꯉꯁꯤꯁꯨ ꯂꯣꯟꯅ ꯅꯣꯛꯏ꯫ ꯔꯣꯕꯔꯠꯁꯨ ꯇꯣꯟꯕꯨ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯄ꯭ꯂꯦꯠꯇꯣ ꯇꯥꯛ ꯃꯨꯜꯂꯤ꯫ ꯑꯩ ꯇꯩꯊꯣꯛꯄꯤꯒꯦ, ꯅꯪ ꯄꯣꯊꯥꯔꯒ ꯂꯩꯌꯨ꯫ ꯕꯣꯏ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯏꯟꯈꯠꯂꯤ꯫ ꯇꯣꯟꯗꯤ ꯁꯥꯎꯅꯤꯡꯅ ꯄ꯭ꯂꯦꯠꯇꯣ ꯃꯥꯅ ꯑꯃꯨꯛ ꯃꯨꯜꯂꯤ꯫ ꯅꯪꯒꯤ ꯅꯊꯧ ꯅꯠꯇꯦ꯫ ꯆꯥꯕ ꯂꯥꯛꯑꯗꯤ ꯃꯇꯦꯡꯁꯨ ꯈꯔ ꯄꯥꯡꯗꯧꯅꯤ꯫ ꯑꯩ ꯅꯪꯒꯨꯝꯕ ꯆꯥꯎꯈꯠꯇꯕ ꯃꯤ ꯅꯠꯇꯦ꯫ ꯀꯔꯤꯅꯣꯍꯦ ꯃꯁꯤꯕꯣ? ꯅꯣꯡꯃꯇ ꯅꯨꯡꯁꯤꯅ ꯉꯥꯡꯗꯦ ꯋꯥꯅꯤ꯫ ꯋꯥꯗꯨ ꯆꯨꯝꯅ ꯉꯥꯡꯉꯣ꯫ ꯃꯄꯥꯟꯗ ꯅꯣꯡꯃꯩ ꯄꯥꯏꯕ ꯂꯦꯞꯄꯤꯁꯦ ꯀꯤꯗꯕ꯭ꯔꯥ ꯅꯪ? ꯃꯊꯧ ꯇꯧꯔꯨꯔꯕ ꯇꯣꯟꯗꯣ ꯄ꯭ꯂꯦꯠꯇꯣ ꯇꯦꯕꯜꯗꯨꯗ ꯐꯠ ꯊꯝꯂꯒ ꯍꯦꯟꯅ ꯁꯧ ꯂꯥꯎꯗꯨꯅ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯃꯣꯏ ꯂꯩꯔ ꯀꯩꯗꯧꯔꯒꯦ? ꯃꯣꯏꯅ ꯅꯣꯡꯃꯩ ꯄꯥꯏꯔ ꯀꯩꯗꯧꯔꯒꯦ? ꯄ꯭ꯔꯖꯥꯒꯤ ꯁꯦꯜ ꯃꯠꯄ, ꯃꯤꯑꯣꯏꯕꯒꯤ ꯍꯛ ꯃꯨꯟꯕ, ꯅꯔꯩꯕꯥꯛ ꯌꯣꯜꯂꯒ ꯆꯥꯕ ꯃꯤꯅꯤꯁꯇꯔ ꯅꯣꯏꯒꯨꯝꯕꯁꯤꯅꯤ ꯑꯩꯅ ꯍꯥꯠꯀꯦꯅ ꯉꯥꯏꯔꯤꯁꯦ꯫ ꯅꯣꯏꯒꯨꯝꯕ ꯃꯍꯤꯛ ꯑꯃ ꯍꯥꯠꯄꯗ ꯅꯣꯏꯒꯤ ꯅꯣꯡꯃꯩ ꯄꯥꯏꯕꯁꯤꯡꯁꯤꯅ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤꯔꯣ? ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯂꯥꯡꯂꯛꯂꯤꯕ ꯏꯁꯧꯗꯨꯗ ꯔꯣꯕꯔꯠꯇꯤ ꯀꯤꯔꯛꯂꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯇ ꯇꯨꯃꯤꯟ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛ ꯐꯝꯈ꯭ರೆ꯫ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯗꯨꯅ ꯕꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀꯗꯥꯏꯅꯣ ꯕꯣꯏ? ꯊꯕꯤꯗꯣ ꯈꯣꯛꯄꯤꯔꯛꯀꯦ ꯑꯩ꯫ ꯕꯣꯏꯗꯨ ꯌꯥꯔꯒꯦ ꯍꯥꯏꯗꯤ ꯊꯕꯤ 2-3ꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯊꯥꯡꯗꯨꯒ ꯀꯣꯟꯅꯅ ꯂꯪꯁꯤꯜꯂꯛꯏ꯫ ꯔꯣꯕꯔꯠꯁꯨ ꯃꯃꯤꯠ ꯈꯥꯔꯞ ꯌꯦꯡꯗꯨꯅ ꯄꯨꯂꯞꯅ ꯇꯥꯞ ꯑꯣꯛꯏ꯫ ꯃꯃꯤꯠꯇꯨꯅ ꯇꯣꯟꯗ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯃꯊꯧ ꯆꯤꯟꯕ ꯁꯥꯒꯠꯇꯨꯅ ꯊꯕꯤꯗꯨ ꯈꯣꯛꯂꯒ ꯍꯪꯂꯛꯏ, ꯅꯨꯃꯤꯠ ꯇꯥꯗꯧꯔꯁꯤꯐꯥꯎꯗ ꯀꯔꯤ ꯇꯧꯔꯤ ꯍꯥꯏꯒꯦ ꯃꯣꯏ?
ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯗꯤ ꯉꯜꯂꯤꯉꯩꯗ ꯄꯥꯎ ꯄꯤꯔꯛꯑꯣ ꯍꯥꯏꯌꯨ ꯃꯣꯅꯥꯒꯤꯗꯤ ꯈꯪꯗꯦ ꯇꯣꯟꯕꯨꯗꯤ ꯑꯩꯅ ꯊꯤꯜꯂꯝꯃꯒꯦ ꯍꯩꯄꯥ ꯁꯥꯔꯛꯂꯤꯕꯗꯣ ꯇꯥꯕꯗ ꯇꯣꯟꯗꯣ ꯌꯥꯝ ꯁꯥꯎꯅ ꯀꯔꯤꯅꯣꯃ ꯈꯨꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯒ꯭ꯂꯥꯁ ꯂꯧꯊꯣꯛꯂꯝꯕ ꯕꯣꯏ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯒ꯭ꯂꯥꯁꯇꯣ ꯇꯦꯕꯜꯗ ꯈꯣꯟꯖꯟ ꯀꯂꯞ ꯊꯝꯃꯒ ꯃꯃꯤꯠꯇꯨ ꯃꯥꯏꯀꯩ ꯑꯃꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯇꯞꯄ ꯈꯣꯟꯖꯦꯜ ꯑꯃꯗ ꯄꯣꯊꯥꯔꯣ ꯃꯣꯅꯥ ꯃꯤ ꯁꯨꯗꯧꯔꯦ ꯋꯥꯍꯩꯗꯨꯗ ꯃꯣꯅꯥꯁꯨ ꯌꯦꯡꯂꯛꯏ ꯍꯧꯅꯔꯨꯕ ꯇꯧꯗꯅ ꯃꯅꯨꯡꯗ ꯂꯩꯔꯝꯕꯁꯤꯡꯗꯨ ꯕꯣꯏꯅ ꯌꯦꯡꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯐꯠ ꯐꯠ ꯌꯦꯡꯅꯔꯛꯏ ꯎꯔꯦ ꯔꯣꯕꯔꯠꯀꯤ ꯂꯣꯏꯅꯔꯛꯄ ꯃꯤꯁꯤꯡꯗꯨꯗꯒꯤ ꯃꯁꯤꯡ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯄꯨꯔꯛꯇꯨꯅ ꯆꯪꯉꯛꯂꯤꯕ ꯑꯍꯨꯝꯗꯣ ꯃꯩꯔꯥꯕꯅ ꯃꯌꯥꯏ ꯆꯠꯂꯤ ꯂꯤꯟꯗꯥ ꯂꯤꯌꯣ ꯑꯅꯤꯅ ꯅꯥꯀꯟꯗ ꯆꯠꯂꯤ ꯃꯥꯒꯤ ꯊꯣꯛꯄꯅꯤ ꯑꯃꯅ ꯑꯃꯗ ꯌꯦꯡꯅꯗꯦ ꯇꯧꯔꯛꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯔꯣꯕꯔꯠ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯍꯥꯏꯔꯛꯏ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯨꯂꯤꯁ ꯅꯨꯄꯤꯒꯤ ꯒꯥꯔꯤꯗꯣ ꯊꯧꯖꯤꯜꯂꯛꯑꯒ ꯃꯊꯪ ꯍꯥꯞꯀꯠꯈ꯭ꯔꯗꯤ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯗ ꯕꯣꯏ ꯅꯣꯛꯃꯤ ꯃꯊꯧꯗꯣ ꯑꯃꯨꯛ ꯇꯧꯕ ꯍꯧꯗꯨꯅ ꯈꯨꯝꯃꯤ ꯄꯨꯂꯤꯁ ꯅꯨꯄꯤꯗꯨꯅ ꯗ꯭ꯌꯨꯇꯤꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯀꯗꯕꯁꯤ ꯅꯉꯣꯟꯗꯅꯤ ꯅꯨꯡꯉꯥꯏꯍꯧꯔꯣ ꯅꯪ ꯔꯣꯕꯔꯠ ꯒ꯭ꯌꯥꯟ ꯁꯠ ꯂꯥꯛꯇꯨꯅ ꯕꯣꯏꯗ ꯇꯍꯥ ꯑꯣꯟꯁꯤꯜꯂꯛꯏ ꯃꯗꯨꯒꯤ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯉꯁꯤ ꯃꯈꯣꯡ ꯄꯥꯏꯔꯒ ꯈꯨꯔꯨꯝꯕ꯭ꯔꯥ ꯃꯆꯤꯟꯗ ꯄꯩꯁꯥ ꯈꯔ ꯅꯝꯕ꯭ꯔꯥ ꯑꯃ ꯇꯧꯔꯒ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗꯒꯤ ꯑꯩ ꯅꯥꯟꯊꯣꯛꯍꯧꯗꯕ ꯌꯥꯗꯕꯅꯤ ꯇꯜꯂꯤꯅꯤ ꯃꯗꯨ ꯑꯣꯟꯁꯤꯟꯅꯕ ꯕꯣꯏ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯉꯁꯤ ꯊꯕꯛꯀꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕ ꯌꯥꯔꯣꯏ ꯁꯥꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯆꯤꯡ ꯃꯊꯛꯁꯤꯗꯔ ꯀꯩꯅꯣ ꯀꯥꯈꯠꯂꯒ ꯁꯥꯟꯅꯔꯣꯆꯣ ꯅꯣꯏ ꯂꯣꯏꯃꯛꯅꯤ ꯍꯥꯏꯔꯤꯁꯦ ꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯃꯣꯅꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯖꯩ ꯍꯥꯏꯕꯒꯨꯝꯅ ꯔꯣꯕꯔꯠꯇ ꯌꯦꯡꯂꯒ ꯁꯨꯒꯠꯂꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯂꯥꯛꯈꯤꯕ ꯑꯍꯨꯝꯗꯣ ꯃꯔꯤ ꯆꯪꯁꯤꯜꯂꯛꯂꯦ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯗꯨꯅ ꯈꯨꯠꯂꯥꯏꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯂꯣꯏꯅꯔꯛꯄ ꯃꯤꯁꯤꯡꯗꯣ ꯃꯄꯥꯟꯗ ꯏꯔꯦꯟꯖꯅ ꯊꯝꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯛꯄꯒ ꯃꯌꯥꯝꯗꯨꯒ ꯌꯥ ꯇꯧꯗꯦ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯟꯅꯅ ꯁꯤꯜꯂꯒ ꯊꯝꯂꯤꯕ ꯇꯦꯕꯜ ꯑꯗꯣꯝꯗ ꯐꯝꯈꯤ ꯕꯣꯏꯁ ꯑꯍꯨꯝꯗꯨꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯆꯪꯁꯤꯜꯂꯛꯂꯦ ꯃꯁꯛꯁꯤꯡꯗꯨ ꯑꯃꯃꯝꯇ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯅꯣꯏꯅ ꯁꯛꯁꯤꯡꯗꯨ ꯎꯕꯗ ꯔꯣꯕꯔꯠꯀꯤ ꯁꯤꯄꯥꯏꯁꯤꯡꯁꯦ ꯅꯣꯡꯃꯩ ꯃꯇꯣꯟ ꯎꯔꯨ ꯎꯡꯉꯦ ꯂꯤꯌꯣ ꯃꯄꯥꯟꯂꯣꯝꯗ ꯐꯠ ꯌꯦꯡꯊꯣꯛꯂꯨꯏ ꯑꯗꯨꯒ ꯕꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯏ ꯀꯣꯐꯤ ꯑꯃ ꯊꯛꯀꯦ ꯕꯣꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯝꯂꯒ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯃꯣꯡ ꯍꯥꯗꯅ ꯐꯝꯂꯤꯕ ꯂꯤꯟꯗꯥꯗ ꯃꯤꯠꯆꯤꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯣ ꯎꯁꯤꯟꯅꯗꯦ ꯅꯥꯀꯜ ꯑꯃꯗ ꯐꯝꯃꯝꯕꯗꯒꯤ ꯔꯣꯕꯔꯠ ꯃꯈꯨꯠꯇ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯒ ꯑꯍꯨꯝꯗꯨꯅ ꯐꯝꯂꯤꯕ ꯑꯗꯣꯝꯗ ꯉꯥꯡꯗꯅ ꯆꯪꯁꯤꯜꯂꯛꯏ ꯊꯦꯡꯅꯁꯨ ꯂꯥꯛꯑꯒ ꯊꯕꯛ ꯑꯝꯇ ꯌꯥꯎꯗꯕꯤ ꯈꯤꯜꯂꯒ ꯍꯦꯛꯇ ꯐꯝꯃꯤꯅꯦ ꯍꯩ ꯅꯁꯛꯁꯤꯡꯗꯨ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯣ ꯊꯕꯤ ꯈꯣꯆꯣ ꯂꯤꯟꯗꯥꯗꯨ ꯂꯩꯖꯕꯤ ꯊꯥꯅ ꯄꯩꯗꯨꯅ ꯌꯦꯡꯂꯛꯏ ꯃꯤꯠꯌꯦꯡꯗꯨꯗ ꯔꯣꯕꯔꯠ ꯁꯨꯒꯠꯂꯤ ꯃꯁꯤꯒꯤ ꯂꯤꯟ ꯈꯥꯔꯧꯁꯤ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯃꯤꯠꯌꯦꯡꯁꯦ ꯍꯜꯂꯝꯗꯦꯅꯦ ꯏꯕꯦꯝꯃ ꯅꯪꯗꯤꯅꯦ ꯆꯤꯛꯇ꯭ꯔꯁꯨ ꯅꯃꯤꯠꯇꯨꯅ ꯌꯦꯡꯕꯗ ꯃꯤꯗꯨ ꯍꯨ ꯀꯥꯔ ꯁꯤꯔꯅꯤ ꯂꯤꯟꯗꯥꯗ ꯑꯃꯨꯛ ꯄꯩꯁꯤꯜꯂꯝꯂꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯥꯏꯀꯩ ꯑꯃꯔꯣꯝ ꯆꯠꯈ꯭ರೆ ꯑꯇꯩꯗ ꯅꯠꯇꯦ ꯃꯣꯅꯥ ꯍꯣꯏꯒꯤ ꯃꯅꯥꯛꯇꯅꯤ ꯂꯤꯟꯗꯥꯅ ꯐꯝꯂꯝꯕ ꯆꯤꯌꯔꯗꯨꯗ ꯔꯣꯕꯔꯠ ꯇꯞꯅ ꯐꯝꯊꯔꯛꯏ ꯃꯥ ꯂꯥꯛꯏ ꯈꯪꯂ ꯐꯥꯎꯕ ꯊꯧꯋꯥ ꯁꯥꯗ ꯐꯣꯟ ꯃꯦꯠꯂꯤꯕ ꯃꯩꯔꯥꯕꯗ ꯌꯦꯡꯉꯤ ꯇꯣꯟ ꯍꯣꯏ ꯂꯦꯞꯐꯧꯕ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯂꯒ ꯔꯣꯕꯔꯠ ꯃꯩꯔꯥꯕꯗ ꯌꯥꯝ ꯊꯨꯅ ꯑꯣꯟꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯈꯣꯟꯖꯦꯜꯗꯨ ꯌꯥꯝ ꯄꯤꯛꯊꯅ ꯍꯩ ꯅꯪ ꯀ꯭ꯔꯥꯏꯝ ꯇꯧꯕ ꯈꯔ ꯂꯦꯞꯄꯨ ꯏꯂꯦꯛꯁꯟ ꯃꯌꯥꯁꯤꯗ ꯑꯩ ꯃꯊꯥ ꯁꯥꯜꯂꯛꯀꯅꯨ ꯀꯌꯥꯔꯛꯇꯤ ꯁꯨꯔꯦ ꯑꯩꯅ ꯅꯪꯒꯤ ꯀ꯭ꯔꯥꯏꯝ ꯀꯨꯞꯁꯤꯜꯂꯛꯏꯁꯦ ꯃꯩꯔꯥꯕ ꯈꯨꯝꯗꯦ ꯃꯃꯤꯠꯇꯨꯅ ꯂꯤꯌꯣꯗ ꯌꯦꯡꯂꯛꯏ ꯂꯤꯌꯣ ꯚꯥꯞ ꯇꯥꯔꯗꯨꯅ ꯔꯣꯕꯔꯠꯇ ꯑꯣꯟꯁꯤꯜꯂꯒ ꯃꯥꯟ ꯑꯣꯏꯅ ꯈꯨꯝꯃꯤ ꯅꯪꯒꯤ ꯑꯦꯄꯣꯏꯟꯃꯦꯟꯒꯤ ꯋꯥꯀꯔꯗꯨꯅ ꯈꯣꯝꯗꯧꯔꯤꯕ ꯚꯣꯠꯇꯣ ꯃꯥꯒꯤ ꯃꯤꯅꯤꯁꯇꯔꯗꯨꯒꯤ ꯅꯠꯇꯦ ꯅꯪꯒꯤꯅꯤ ꯔꯣꯕꯔꯠ ꯆꯞꯌꯨꯡꯅ ꯌꯦꯡꯉꯤ ꯉꯥꯏꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯉꯥꯎꯏ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯅꯣꯛꯊꯣꯔꯛꯏ ꯍꯣꯏꯅꯦ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯉꯝꯕ ꯁꯛꯇꯤꯁꯤꯡꯗꯣ ꯈꯔ ꯄꯨꯊꯣꯛꯅꯔꯛꯎꯗꯅ ꯐꯔꯦ ꯊꯧꯕꯒꯤ ꯀꯦꯁꯇꯨ ꯑꯩ ꯍꯌꯦꯡꯃꯛ ꯀꯛꯍꯟꯒꯦ ꯔꯤꯂꯦꯇꯤꯚꯁꯅꯤꯅ ꯁꯨꯁꯥꯏꯠ ꯅꯣꯠ ꯑꯃ ꯊꯦꯡꯅꯔꯦ ꯍꯥꯏꯖꯟꯅꯔꯒ ꯀꯦꯁ ꯀꯛꯄꯁꯨ ꯂꯥꯏꯔꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯏꯕꯨꯡꯉꯣ ꯁꯤ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕꯗ ꯐꯠ ꯌꯦꯡꯂꯛꯂꯒ ꯃꯈꯥ ꯇꯥꯏ ꯅꯪꯒꯤ ꯕꯣꯝꯗꯨ ꯅꯍꯥꯟꯒꯤꯗꯨꯅ ꯂꯦꯞꯄꯣ ꯄꯣꯈꯥꯏꯍꯟꯒꯦ ꯍꯥꯏꯔꯒꯅꯅꯦ ꯏꯂꯦꯛꯁꯟ ꯂꯣꯏꯔꯒ ꯄꯣꯈꯥꯏꯍꯜꯂꯣ ꯅꯪ ꯑꯃ ꯅꯁꯛꯇꯨ ꯌꯥꯝ ꯅꯨꯡꯁꯤꯗꯦꯅꯦ ꯏꯕꯣ ꯍꯧꯖꯤꯛꯇ ꯃꯩꯔꯥꯕ ꯔꯣꯕꯔꯠꯇ ꯁꯨꯛꯇꯨꯅ ꯌꯦꯡꯂꯛꯏ ꯔꯣꯕꯔꯠ ꯚꯣꯠ ꯀꯥꯅꯤꯡꯉꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯔꯣꯕꯔꯠ ꯀꯥꯊꯣꯛꯂꯝꯕ ꯃꯆꯤꯟꯗ ꯈꯪꯉꯨ ꯎꯝꯁꯤꯜꯂꯤ ꯇꯥꯟꯖꯥ ꯍꯦꯛ ꯆꯥꯅ ꯕꯣꯏꯒꯤ ꯃꯈꯨꯠꯇ ꯀꯣꯐꯤ ꯑꯃ ꯄꯥꯏꯔꯒ ꯆꯪꯂꯛꯏ ꯃꯔꯛꯇꯨꯗ ꯔꯣꯕꯔꯠꯁꯨ ꯐꯝꯕ ꯌꯥꯎꯔꯝꯕꯗꯨꯗ ꯂꯛꯅꯔꯛꯏ ꯑꯩꯈꯣꯏ ꯃꯟꯇ꯭ꯔꯤ ꯁꯥꯍꯦꯕꯀꯤ ꯐꯤꯕꯝꯁꯤ ꯀꯅꯥꯒꯨꯝꯕ ꯃꯈꯨꯠ ꯂꯦꯡꯕ ꯑꯉꯥꯡꯅꯒ ꯐꯣꯇꯣ ꯅꯝꯂꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯌꯧꯈ꯭ꯔꯗꯤ ꯚꯣꯠ ꯀꯥꯕꯒꯤ ꯋꯥꯐꯝꯗꯤ ꯂꯩꯇꯦꯅꯦ ꯁꯥꯍꯦꯕꯅ ꯁꯥꯍꯦꯕ ꯑꯣꯏꯈ꯭ꯔꯁꯨ ꯁꯥꯍꯦꯕꯀꯤ ꯅꯥꯀꯟꯗ ꯐꯝꯃꯤꯕ ꯑꯅꯤꯗꯨꯒꯤ ꯋꯥꯅꯤ ꯁꯖꯤ ꯋꯥꯖꯦꯜꯒꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤꯅꯤꯗꯅ
haina haine camera nambagi ahoba makhola matari khonjel dugi maike da loina onthok tuna yenglubani adubu ton oirami robati humang kangkhat kiduna ton da wa haige khanna chimbal kangbani adubu mikup adumaktada satra amada khamjilakpa gari gi makhol aduda mayanggi midingada adomna mathang lagle adubu queen so londuna thamluba sagol sang ama so hangdoklubada manungda leiramba sagol singna paiba makhai chenthorakpado ngai amuba gypsy singdudagi phan chongthanarakpa nupa singdo kanagi robot ki loinarakpa mi mairabagi loinarakpa mi singado inom noble makhoigi yengarubada maramdi mahursa innaba DSP madam adugi escort adudagi ngasina masing yamni hengatpagum tawi nawbuga loinana nupa singduna hek kumthaduna lepkibaga sanaibe magari dagi kumtharai lakliba phibam aduga selakliba phizol aduga inganga imayamdo maramdi laisa mahursagu magi thabakka chanaba phizol selakte wawrap toba lei machungi bodycon dress ama seli maduga chanaba khuning wangba khongu ama yamna nahana tongakli parapna wangba sabani yamna pakchei phizoldo adubo nusagi thotlaba khutsada leirang mapul pairakte nongmai oina pairei masu kuina leramde nawbada onsilnaga wahai khara hairammi aduga khuning wangbi adugi kak lawba khonjel aduga loinana manunglomda changakle mabu yenglamba singdo sanai be ma ubada mamon minokna taram oi mairaba khaktani chimbal machi lengdaba adubu nokmi yenglamba boy khongkap amani changsillaga lai sabu thattuna hairei sana ngarang ene request tawkibaduni no khulai please laisa khumde no phet taram laga phet haidok laga sangsinkhre mairabana phamliba aduga hik mayoknabada chap lepsinuna nongmeido table mayai chap chana thammi matawduda mairaba noklingdana nokladuna hairei mamit aduna nongmeidani suspension da laiba officer da khulai paibagi ayaba piba department sinara murder case investigation tawgani hairise laisa nokningdana noklaga karimdana khumi aibu kanana suspension da lairi hairiba wahaidu tabada mairabada natta mayam tu mamit mana chap yumkhalei thangnaba mikupta robot ta khangyeng yengi mairaba wahang puba meeting natte haininglibado karishu natte kanana mabu suspension dagi laukthoklibannu haiba wahangduni robot su matha sarap masu khangdi haibagum sugatlagi ingit tawri sana ibema aninugi ingit to haipet yinglamlaga thamoida lonanoi adubo khangsinnadaba saraga chair duda irensana phamthanaga boy tanaba hairei meeting duna robot tani da boy politician ki license ganna mi hatpa illegal oigani robot ising glass to paikhatlaga mamai du hut leithoki laisa robot te yinglamba mamita tonrom da thok am onsilaga makha tai aduga reporter ki license naso mi hatpa yaroi madu logi wangmadani ton kari su haide mamit tamak yingna sana ibe mado monada amu onsilaga hai aduga forensic analyst amagi nomei naso mi hatpagi ayabado lona pide mona chumi haibagom makok amuktang nomi laisa mamaido boida mon silaga nokmi makhatai aduga nangi license tumaso nomai amhani nakhoi masen amatani boidu makha kari torakadagi khanna sor sangna honthai haibaga tawbaga laisa nomai do tap paikhalaga trigger khangsingi thangnaba mikupta nomai da mairaba makhoi anigi mamang maktada makhol thokna thamlaga khonjel taplamna hairei mairaba leo linda ahum adubu supna amuktang yenglaga adubu aigi nomai mathaudi mafam masung matamgi makha ponde aina kapthokningwa matamda kapagi ayaba aigi khutale maru aina criminal hatpagi nongalakpada aigi awat soidrabani aigi nomai illegal natte aina puningma mafamda pugani kanana khangne awat lobagi tanja lakpaso si haiduna nokmi mairabada yenglei nupado hanana yengduna leirambana michanei mairabada nattana mayamduna mabu manna yenglaga leiribado kari khangingbagino khangbana sanaibe matapna makha tarei wahai aduna wahangi pakhum oirabaso mityeng aduna mairabadani
SP transfer tꯧꯈ꯭ꯔꯦ ꯑꯅꯧꯕ SPꯒꯤ ꯑꯍꯥꯟꯕ ꯑꯣꯔꯗꯔꯗ with immediate effect ꯑꯍꯩꯕ ꯁꯁꯄꯦꯟꯁꯟꯗꯒꯤ ꯂꯧꯊꯣꯛꯂꯦ Happy reunion ꯅꯤꯡꯊꯦꯝ ꯁꯤ ꯍꯥꯏꯗꯨꯅ ꯃꯤꯠ ꯆꯥꯅꯔꯝꯕ ꯃꯩꯔꯥꯕꯗ ꯌꯥꯝꯅ ꯏꯪꯅ ꯅꯣꯛꯁꯤꯜꯂꯤ ꯔꯣꯕꯔꯠ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯩ ꯕꯣꯠ ꯀꯥꯔꯔꯣꯏ